Pauxidi Yampum Uyabamber Uiba Paukara update Dogzeri. Status the Omicron positive case Contragamapan Jahulakliba Asi PGP Natogan Bane. COVID-19 guitar web Omicron positive case state Asida Contragamapan Jahulakliba Asi BGP Natogan Bani Ida CPF Manipur State Council Namaral Siragli. CPF Manipur State Council Secretary El Sotin Kumana Tadorapa Zerolamana I. COVID-19 Lina Lachaki Hanbo web Bamsung Adisuba web Nadam Damazigi. Miyam ki punji kya magan ki bagal loina chawna saithing kya piduna lakle asigumpa tanpam masida laina laisat asigi salon hongduna ahumsu web na sandorakliba Omicron state asida sujau silagle ahumsu web sandorakle habagi paw phanglabasu state asida section tharung lokhat pagi muhuta BJP na thawi tane miyam tin ba tharung kya pangthokle January ni funda election code of conduct lakthok tringi da BJP na lengak pai bagi khudong chapal lokduna miyam tin ba mifam kya pangthokre Masdagi Handokter Prime Minister Narendra Modi Imphanda Lakpagi Hapta Kangjebungda Builising Kya Tinba Asok Pamifum Amasup Angtoke. Serulas na makatana hai tongan ba district taki lakpam yu masing tingam dana tin kiba. Asok Pamifum adu da COVID-19 SOP ngana pangtopagi mami takide. Laina laisat asiki urakliba mahumato amati masidagi ngaktok na pa maksukba. Hand sanitizer sinaba social distancing hakpa hai basi. Pigdiba angang pawat sinpapu na pa madamne. Ado BJP ki public meeting atu da tin kiba miyam atu da wakal tabagi mami wat padona marks phawa ningthi na block ki dabagi mami takhe masida natna February 23 of the March hum da pangto ka doriba taragani thu chupa Manipur legislative assembly election da BJP ki ticket tanar bentanding candidate ayambana BJP ki ticket tanar bentanding candidate ayambana forward marks uptabagi mami takhe Masigumba ngakadaba chanakanglon singak tanamiyam tinba tarong kaya pangtokiba asina maram oraga Manipurda Omicron Parks na santorok na bagi masako iki masipong bagi teksak BJP na pufam toge Si Minister NPR na luching doon na lagang kasigi matamda COVID na maram oraga sige pamiyo dising ani ihalakliba masigi matakta ahom sa web Omicron positive boy pamiyo kontraga mapansuba na natana Noma magi COVID positive boy pamasing ihalakliba si lagang kimong chumdaba thawong nani Serolas na makatana hai miyangge punsi dagi mikhalna hiyan alum na loba manba BJP ki thawang asi janing de election ki code of conduct ta panglaw da lakthoge adugo lengak bari ba kangpu da yawriba minister MLA sing amdi party atu ki phamnai pasina conduct of role sing ngak draka misam yam da khaktamak ngaku harbadi madu yafam thokte lengang na session hauda badagi thorakliba khudong thiba sing asi makada na thokta na akan ba thabak lawkat kadabane Loidna Omicron positive poriba miyoi amadi COVID positive warakliba miyoi bo chapchan akan basen pam putuk la leyeng kadabane media madi pause khakta da COVID-19 laina laisat gi ngaktoksi aina lawba khaktana laina laisat asi thengna bangam loi drugs sin baga mari laina amangata thoraklabadi max na teksak pu gadabane Opioid substitution therapy OST leyeng mari laina ba hidak buprenorphine stroke leitre aidon injection drug users ID using the fangan ba lepkiba asina baram oraga Drugs in never sing that toganing the Batok Toraklabadi, Matuki Texas Manipur State AIDS Control Society, Max Napu, Gadabani Aina. Harm Reduction Network, Manipur SRNM na Fondorakle. SRNM ki convener Amadi President and Inafuna Tadorapa, Jarolaman Ahai. Malagwin a thing to repetam Tiraba, COVID-19 Licensing State, Asidasu, Asoba Sighting Piduna Lagle. Madagasida Opioid Substitution Therapy, OST laying Kamarilina. Hidak buprenorphine asi stroke the late aidon marileda ba Centers in the Pangalakidaba asi Tenkhang Adirak Sore Lambda Masida Ladeba injection drug users ID using for drug kapa madi Sinabat Okan Bagaloina SIB Amsong hepatitis C na jingba ida gilong na balay natin na kaya sanduro pating na ba madi Drugs in the Patakitorok Patok Watokia and Tandaba Pandami Makata OST laying sa Taribani laying as the scenery hidak buprenorphine as is stroke the late I don't know January Taradagi I am a service center sing the Pangan Palekre Cherolas na Makatan High Hidagas National AIDS Control Organization Nagoge Center Makata Manipur State AIDS Control Society makes na government amadi non-government agencies ki khudang da ID using the Pangan Bane Hidak makalasi panglakta badagi IDU kaya mahusagi hidak kaptuna sinabagi hainabi atuda tumak anjala pahibasi amukha na kananinga waitrapa wafam amane asugumba pipum as the marilay na Manipur as control society na batang chana tawfam thawpa thabak sing paika dahudrabadi lamdamas SIB amadi atopa makalki idagi sandokpa laina tina amuk nongna hegalakna bagi maram oire loina na drug kapa amadi sabasin da thogalakpa tahi hoidaba thawdo wathok kya khunai asida bayoknarkani SIB hepatitis C asi atopa ida gilong nagan balay natin na sandopagi masing
Wangkalakpan number orga drugs in the passing the car and but Toganing the Potato Togalak Labade, Madu Pumbagi Texas Manipur State as Control Society backs the Pugadabane. Service providers in Madugi Texas Pubagamloy, Kudung Tine, wherever people must see Tolatanap Atomatamda, Max the backup of Topatangai for the Batabaxing Bacatuna, Burfit Northwell Fanganaba Honabio. Atopa editorial Gikalam Madana, Samurok the Miu and art giver, Michael Gamari Rangi, I have a confirmed Taurabra. Manipur gi mafung Kiamrom the Michael gi Mark Oinan Pam the Batado. Kiamrom Tobuki Paula Cre. An Bauropadadi and Ro Assembly Constituency Manuk the Asing Batado Siam Toina Topogi Pau Tarame. Adama Manipur Police Akanba Tapak local Pagi Makata from the Batado Toropagi Kanganandage. Mazagi Matung Tarapada Tawad the Sikimanuk Zanba, Hirok Assembly Constituency Manung the Michael Gamari Lenaba. Idai Tanabagi Todo Kiamrom Lieutenant Horaki. Pimusetpa Hyper Wolf of Pusilak Sakang the Badagi. Sakang the Bagi Sakro Loba Muikran Ayung Tel, Namidang Tidan Matu Chonba Mukia to Pagi Paula Ke. Congress Netragan BJP workers in Amana, Amagida attack Taunaki, Migi Mayum the Tamton Sangsela, Polum Cheram Tuaiba, Gari Maitaba, Jum Maitado Pibagi Todo Pava, Topa and Natana Wayne Cap Senduna. Sayina Ripa Mahiro Amagiponsi Pava, Mahan Kibala Krabane. Asigumba Todok singer to the police Namatang Matangi, Matungina, Effort Local Pagi Pauti Lay, Aduga. No man a captain of Mihat Pagi case the Mukara Paki Basulaki, Adobo. Live activity me defare Haragami had but a Sinaban no me, Aduna Fabangam Dragadi. Case the Gimarabuk Adu Kadom no Hypangam de. Masina Talibadi police can investigation the Ahoba Amalay Ibasini. Masi Matima labor Kambu Karaki Tawan Sindagi, Atam not collizing adu. Father of Natran collizing adu, Mahon of Pampai, Amasinaragaman Crabra, Ibadudi, Sabsana Kangam de. Asumna Miamna Wakal the Saranga Batoling Kiser, Sahiasiki January Mapan Git Nibidang Pumapan Minute, Niforum Tarapada, Samuro only get a Masin Manau Tokpa, Mio and his second the Bagi Makum Opa. Amana Natragana Karana no Maina Captain Archibagi Togama Tokre. Taugadu come take the white double Amazon Cantem, Towning at Webeli Sedamani Hidabangam Loy. Like it Rabamako any given the Amadi for Police Special Commando, Unit Ki Hapelda Amani Adoga, Adoba Maduna Wangwegi, Emilus or Minister or Lokogi Akanba or Grane. Magwani like it Rabatung the Minister and Berian Asiba Hangpasake, considered to the Miat as a busy big workers in that Tamnan attack Tobani Anafangdoke. Madogaloid with Marie Mangani Manunda, Miat passing Fagani and Miam the Taza Batamki. Seminister of Fondoki from the Aho Amadilaba Mali, Ahova to the Special Commando Unit Gavel Darado, Tasing of busy big worker or Brahabasine. Tasing of 40 Gelgi Oiber, Natakanamical Gamari Lenaba, Mian have a target assembly constituency, Adu the Miri Poriba, attaching good job privacy, Miangi Tamoy the Sing Hale. Masina Ikai Kumani Oiba, Miri Oigadu Ribasing, Aduda, Nakoidana Sogale. Maramatanam had adu tasing of political Uebra, Mihalga, Marilena Bra, have the police number Tamchana photocom toge. Police gain best day isn't a sea yamna, son badona miam no way. Tasing Namaki did Manakpa, Adwai the Kilipa, CCTV cameras and for this thing in a Naragade. Taudugo to the Siena Singa to Kanakanano, I be Yamna Putopum Topane, Housing Zeulamrum, Hokre, some minister of Fagani and a Taza, big given Matamatuloigre. Langakazi, Esiga Janaba Propagi Asiba Haxan Sulogre. Madagasi the Panjanic war from the Zay Sigalinga Kajana, Aribadu, Karam Hiram Sing the Yanabano. Jana Warul sing adu Mikal Court of Contact Labana Mapanda for Topa Yadragasu, Marie never sing the Sweden Hiramgani, Asigumatan from the Legana Mara Libusing Faba Ibis among the Tamlaga, Makobulogi Ubisarak Pin and Batabula Tragadi, Asigumatadogas Jamna to the Torakani Ibagi Akiba Lay. January could manga for Vagimanung the land compensation Petrabadi indefinite Banzataragane. Taminglo district Tausem subdivision Gimanung Zanba, Goinanglong Amasung Paitol, Sagvender Lady Village Authorities Chairman Council can make it again. District Executive comes now the basin Kiva Zero Lamada, like a Kimaki Pito from Tokbar land compensation Kisan Pamsing. January could manga listing and equate power given the Pito Drabadi, National Highway 37, Infal Zeribam Lambida Matam Kaktopan Chatabakalwena, National Projects and Tinjalagani Ana Karan Gray. XMLA Susan Draghi, Prayer Icona dismissed Ogre. Housing 37 Kaksing Assembly Constituency MLA Oriba, Maglampong Pramesur, Sahian Kaganitoi Apopa, M. Cover. Makalau Kaksing Kulenda, ex MLA Yankum Sursandra, Sahium Pugamapan. Avokpa, like Itaba, Yaima Kaksing Turel Wamagi Matakta, High Court of Manipur, Faltorokiba, Mesalens Case Election Petition number 24 of 2020 Bukanaripo High Court of Manipur Gay. Akanova Bans Amataki Atopa Bans Amat transfer over the Ava PBU Hijarakiba White Susan Drage.
Election petition number 36 of 2021 High Court of Manipur na dismiss tawre. Ex-MLA Y. Surchandra na petitioner oidun High Court of Manipur da file tawrakiba election petition number 36 of 2021 na tawrakiba fair na magi mathakta housing na kaksing ACG MLA oiraba Emravision na file tawrakiba Messelins case election petition number 24 of 2020 bo atopo High Court ki bench amra transfer tawiu haibasini. Atopa pau amadana work for vote po singnarakba case High Court na dismiss tawkre. Manipur Lega ke Secretary Minority Affairs na March 13 2023 da thopa notification amagi matungi da tare supa work for vote Manipur ke members sing appointment piki bagaloina na April 2023 da ki vote asigi thabak tharam sing tholakhi babu tongan ba maram sing bira High Court of Manipur da silence tawki barit petition civil amanga si court asigi justice anthem Bebol na piki adjustment amasung order na dismiss tawkre. Manipur Lega ki makada vote asigi tari super tam ge body linkat ki babu sing raki ba fitness sing aduna my infal police assessing ki manung chanba kaksing desi ki santhel litan makong dage Mufti Aslam Khan sahi kuntraga taruk apopa MD Abdul Rashid Lilong Kaithil dagi Abdul Manan sahi nifuga mathoi apopa lai kitraba MD Ali Amjad amasung khergau awang lekai Cambridge School manak dagi Y Rida sahani sahi kuntraga nithoi apopa MD chera kaline Petitioner own a file thoroughly petition asiki respondent sing the Manipur Lega ke principal secretary Minority Affairs Director Minority Affairs MLA MD Fazur Rahim Irong Sesaba Salam Asoba MLA Y Antas Khan Ahrebi Mayalekai Ex-Minister MD Abdul Nasir Lilong Chawbuk Marin Khon Manipur Lega ki Additional Chief Secretary MS Khan Minuthom Kolafati Tenki Manaktagi MD Ravi Khan Komedu Kawak Hobi Pangai dagi Muhammad Azad Khan Lilong Horibi Santa Kong dagi Alhas MD Iqbal Ahmad Lilong Horibi Turen Hanbi dagi MD Hafiz Kiamuddin Lilong Horibi dagi MD Asgar Ali Makangbayam Amsung Kairang Awang Lekai dagi MD Divak Sane Petitioner Om Afun Respondent Taragani Thui Asigi Matak the Fal Torki petition Dugi number na Read petition civil number 373 of 2021 Petitioner Singna High Court Wakal Livana Manipur Lega ki Makada Tari Suba Work for Board ki Linkat ki bagi matang da Work for Act 1995 ki section 14 Clause 9 ki matungi lega ki official gazette fonga dabani Hariba dhabagasi section asigi matungi na tawdaba yadabani haire Aduga vote asi linkat pa matam dasu yamdrabada nupi member ani soitana yawgadabani aduga case asi ke respondent number manga subada Yauriba ex-minister MD Abdul Nasir bu NGO category ki makada board asigi oina appointment pirak basi maram jade maramdi mangoda piriba post asigi damak tongan ba NGO manga candidate singna masigi damak apply torok palaike case asigi petition number 2 oiriba Lilong Kaithil dagi Abdul Manan masamaksu post asigi damak apply toki aire Loina ex-minister MD Abdul Nasir bu board asigi chairman oina khankhiba adusu mikhal pangthok laga khankhiba nate Pigeon Sus ki policy da hojik leriba lengang tawi haiba amba yaw tawkhibani haire loina board asigi oina khanbada yaw bas respondent number tara oiriba Lilong horiba turel hanbidagi MD Hafiz Kiamuddin bo Khaliba asijo maha ke force asigi mari leinaba category gi matungina mifamda pogtokna khanan kidabana illegal oiba thongni aibasini Conduct of Election Rules 1997 ki rule 8 ki matung in notification phongtokpa habasi tangai fadan tawdaba yadaba thabaka mani haike Court na case asigi wel chathakhi bada correspondent singi maike da senior counsel SS Paunam Additional Advocate General Lenin Hizam Amsung Council MD Ravi Khan mak masagi wena lepke Loina respondent singi maike da lepki ba Additional Advocate General Lenin Hizam Amsung Senior Council SS Paunam na Federal Hongi Make the Guitar Rubasar Sing Aduki Matanga, work of vote key among Manipur Legaki, when a Jariba, Chanapam Tobaru Lamasong. Regulation sing Masa kind of quarter submission Tauge. Loina quote under cut any Maki Make the Likiba Council sing submission sing Taraba Matunda. Peterson own the Falter Civil Red Petition Asigi Make the gay. Pifam Topa, Madam Sing Chapchana Pivigamdre, I don't dismiss Tori Arangasi Pikiba, Zasman must order aloud okay. Sahi taraga ni thoi ki nupimacha amabai kai khumnaba Maanghanbikhi ba mioi phadok pikre kumja lising ani kungi July ani ge upung ni palom tarakpada jungle da san sendu leijabi class 5 khaktamak tamlibi masagi sahi taraga ni thoirom surabi nupimacha amabu namdun ikai khumnaba Maanghanbikhi pathok aduki mathangda kangpobi police station na
Protection of Children from Sexual Offense POCSO Act 2012 की Section 6 की मकादा register tawdun lokotpa case FR number 21 clause 7 2020 की tuga 2020 की mari linan sathar ki bawal da senaba myu amba kona fadok pikre ngasi special judge POCSO senapati samom evzen ki kona law thoki ba judgment amasung order ki matungina fadok pikraba myu adugi mameng Santos Limbu sahi kuni thoi apokpa Tes Bahadur kawe Kangpokpi district ki manung chanba ti waisung tagi kilometer taraga tari lum lapna leiba Thonglan akut padagini aire Thangdogadu thokraba matung namit mangani surak pada Julai taret Lisingani kun gi ayupung tara makhairum tarak pada victim Leijabi Nupimacha asig apopom bapana Pal dawra ki report ki matung ina Kangpokpi police station case asi register tawdun lokot ki bani aduga Masigen investigation sa thanaba gi damok police station asig sub inspector lingpi sungden investigating officer oina sinaduna thijla lakhi bani Special Judge POCSO Senapati na charge sheet adugi matungina special trial POCSO case number 1 of 2020 lohalaga masigi hearing sing amang sehi December 16 amasung December 12 da pangthoke aduga December 12 da reserve tawdun thangkiba case asigi judgment amasung order na ngasi lautholodun senare bembi asi pa phadok pikibane magi phadoki matam left tok na da sentence hearing na tha asi ko matoi da pangthok lagani haire Atopa pau amadana Manipur jauna UP amasung Uttarakhand da BJP na mai pak laba yai Punjab amasung Goa dadi hang assembly legani sarwe Mathang ta February amasung March da pangthok durba assembly mikhala sta Manipur yauna Uttar Pradesh amasung Uttarakhand da BJP ki sarkar amuk halak laba yai adumako Punjab amasung Goa dadi party amatana babung phaba majority fangdaba dagi hang assembly legani ana pre-poll survey amada predict tawre Free poll survey asigi matungin ahokiba sahi lisingani taraga tareta UP da BJP na sit chahum taragani thoi da chawna mai pakiba do handa chemical asida di sit chani yangai gani thoi dagina sadi umputrani thoi phawbagi marakta mai faglaba yai state asigi main opponent Samajwadi Party na chada kunthram dogi sangda sit chamaga taraga mathoi dagina chama kunthram mathoi phawba karaba yai BSP na ahokiba sahi lisingani taraga tareta sit taraga mapan phangkiba do handa chemical asida di sit nifan dagina taraga taruk phawba fanglaba yai Congress ki onedi mamangke Mikhil da sit taret mai pakiba adudagi hantharaga sit ahumdagi mapan phawba phanglaba yai UP ki onedi BJP ki State Minister Yogi Adityanath sarkar da yarumba candidate minister ani yauna ruling ki MLA nipan haujik leiba sarkar aji dalit amasung OBC ki mayokta lei haidun region tawraga Akhilesh Yadav na lusingba Samajwadi Party ta yawkrabane India TV Ground Zero Research na sathakiba survey amadana UP da BJP na chada kunthraga bapan dasmik ahum ani ki sangda sit jani kunthra dagina sani kunthra manga phawba yauna karaba yai Samajwadi Party ki onedi chada kunthraga taru dasmik ani ki sangda sit chamaga humfu dagina chamaga humfuga manga yauna karaba yai haire Republic TV Mark ki survey matungina Punjab ta Aam Admi Party na chada 37.8 ki sangda sit yangai dagina humfu phawba karaba yai Congress na chada 35.1 ki sangda sit difugani thoi dagina difugani pan Akali Dal na chada 15.8 ki sangda Set taraga humdoi dagina taraga taret aduga BJP alliance na sada manga dasmik teri ki sangda sit amadagina ahum phawba karaba yai Manipur ki wena sit umfu leiba asigi manungda BJP na chada 39.2 ki sangda sit kunthra mathoi dagina kunthraga taret phawba karaba yai Congress na sit taraga humdoi dagina taraga mapan NPP na sit ahum dagina mapan NPF na sit amadagina manga phawba karaba yai Goa ki wena di Mikhil Asta party amadana majority phangpangam dan hang assembly leigani airi Masina opposition ki marakta mot marakta badagi asoba phiba musla ko yai haina sarve asta palle Nagalamaromda MD Zakir working chairman hawlakre All India Congress Committee AICC ki General Secretary KC Benogofar na ngarang thokiba press release amana Manipur Forest Congress Committee ki minority department ki working chairman oina MD Zakir Hussain po hawlakre nauna emphasis ki minority department ki working chairman oraba MD Zakir Hussain long horibi makhalai kai dagine Mag MPCC ki minority department ki General Secretary oina phampuri bamiyone Mag All Manipur Muslim Development Organization ki hanagi president ni loina pangal students organization ki founder president oramba misangne AICC na MPCC ki minority department ki chairperson oina hapraba singadudi Orissa da ki MD Ziaul Haq Chandigarh ki Hafiz Ahmad Ari amasung Andaman and Nicobar Island ki John Robert Babune Makadarakpo atopa pau amadana Russia na Ukraine da landa chilakpada ngakthokna da Ukraine na anti-tank short range missile sing thazin kre Russia na landa chilakpa matamda ngakthokna da kidamak Ukraine da short range anti-tank missile sing thazin kre an official report amagi matungina phongdokle UK ke defense secretary Ben Walex na
MP sing the Fongto Kibo Wafom Amada, Ukraine Bokusukulai Adusin Napalahan Nanabagi, Hainanabagi training Pinanabaki Tamata Masing Yamdaba, British Kilandis in Apukatim, Amusutaragani Are, Russian Ukraine Gingam Manak Nangalanbi, Lak Amarum Hena Tomzilla Kibadagi, Ukraine the Landa Silakadra Abinang Balay Bane. Nagalamrum the Russian the Ukraine the Landas in the Karikuma Tarang Matalate, Haikabaloina, Western Lebaks in the Kanapahobagi Towns in Jate, and Maral City. English ngani taraga mangagi matamdagi auraga Ukraine da British ki lanmi thamdana training pibagi thong sin chataduna lagle basimarwina English ngani taraga marigi matamda Russia na Ukraine da landa silaga Crimea Peninsula annex tawkraba matung tarakpada Ukraine gi nepi pu mapangal kan khanana bhona bada UK na mateng pangtuna lagle bane Hong Kong da COVID-19 sandorokpada ki hamster lising adirom hat kadore Hong Kong da sanga sing da su COVID-19 sandoropana maram oraga hamster made adai atoppa apikpa Mombless the sing anirom hena hatkadori an official report amana fongdogle Hong Kong the leriba sanga sing joliba dukana amada thabak tawba miyo yamana delta bere narapadagi maru oina sanga sing adu the covid narakibane hamster tanaga mathoi test tawkibada positive oiba thengnarakibane Hong Kong ki wanadi COVID-19 sandorpa thengnabagi damakta zero covid strategy mayunaribane officials in fongdokibada sanga yonba dukan singda Joliba hamster sing di COVID-19 habigi khutam phangle amadi atai atop rapid amadi jinjilan singbadi negative oiba thengnare adu moina maklaina asi sandorpa thengnana balakolakpa sarugi khongtang oina hamster lising ani gi mathakta halagane Hong Kong da leriba tongan ba sa usek jonpham dukan amadi animal storage center kunthamari da sa usek sing adu jole engineering bhairoi chamagani fu COVID-19 positive oire Karnataka ki Mandia district da lebak ponbita engineering mahiroi samagani fu COVID-19 positive oibadagi miyamna mepaina gre phibam basi lakpadagi lamdam madugi maming setpa institute amoriba Mandia gi PES engineering college numit manghani soti thare ana lak thokre Telangana Chhattisgarh border da Maoist mari kaptona harkre lebak ponbit Chhattisgarh gi border ka naknaba Telangana gi Muluku district da police ka khothokna bada Maoist mari sikre Mausing masung polis ki marakta khotok na bagi thogdo gadu laibak popogi anba Venkatapuram Nuguru mandal da leiba Karagat the forest thoki bani operation adu da Telangana gi elite anti Maoist force Grahos dan gi constable amasu aso panan ke mag hanam konda da airlift tawke amsung mafum adugi hostanda admit tawke Covering operation tawriba police forces in athing batham kraba Communist Party of India Maoist kambu amakame narakpadage Nagalani ki marakta nomai ka nabagi thawdok adu thoki bane Kardagi lupa crore ama fagat kre Uttar Pradesh ki assembly mikal pang thokadaba sayul khara danga silakaba matam masida laibak pupu numita Gautam Buddha Nagar police na Delhi ki registration number yawba car amadaki sialoina lupa crore ama fagre official amana Noida da pamising da haki madudi Uttar Pradesh da mikal ingna sikna pang thokpa yana da police na security ki section tharang sing kan katke makoi nakan bathi humbagi operation sing sangnai na pang thokna pochai sing Smuggler tofu tingna na bahonari. Section tharong sing asig mari lena na sathakiba operation amada police na sector kun mari. Stadium crossing manak dagit Delhi gi registration number yawba personal car amada gi keso ina lupa. Lak marfu drama pan ising kuntra samanga leba pupo na mitafake. Makatarakba atopa pau amadana. Hamyang gi mahutta migi khanau oina lentat kre. Haukiba January taraka taruk Sankranti tharong mari lenana chanabi amoina Laisang da sakak panupa amana Andhra Pradesh ki Chittor district da hameng bali tawki ki mohta hameng adobo bali tawna da pari panupa atugi makhauri da oina thangna len badagi laikana pangam da laikidre police report matungina sakak panupa adu yujam nang awna maram oraka hameng adu bali tawki mohta hameng adobo pari pa Suresh sahi kuthra manga suraba mi aboba mangak da oina thangna len kibane tawdoga da mi adu I ka hena thokpa ki laikana ba ngamdana laikidabani aire Ariveda contents na sige marbai pau khara asiba pau tamjariba Manipur local news YouTube channel amadi Facebook page asidagi yengberiba punama pathaga sari channel asana tumda kanarabadi subscribe to bidribes na subscribe to birum polena like and share to sukawi kan punamak po amukana thaga sari